phone chatro, kaida kamay tahorino. Nangidi silent yam thamgandai. Tahora sumina thingnaramni thazadre. As, hojik wai thongal da nupaduna khulam gadra. As, kanada hangni side. Kanana nupa haibo. Maminga khangzade da. Masak pudi khangi. Anirak subo aina ngasigi thingnabani. Taram churi ngai ngarang thingnaba nupa ra kaina khalurabani. Kok sidaba nupagi nupa yamandana ne. I isana khangzade tawrise. Mina ne nang lam yam hele na haira iko. Sim sina hapta khudingi sile. Nupa su koiba natabida wari yam sai hai. Nang ni yaning daba matawragana onsinduna wari amuk han hekta sade haiba. Ahai. Aise yam phawrami zani ni. Nupa na nupi sanabado yadrabani. Aduga oiroidaba nupa sima ai sukpam pamdre sida leir. Oini oiroidi kamay khangdoiba. Paisa tingna aina koina chatlaga migi maiba mai bilai nungsit lei haiba khangba yaba khaido. Adudane ai oiba yagadaba nupagi maramda hangise. Aremba danabadi nattidana. Ai suma khoi mayamgi warido taraga nupa khanba haurini. As nangbu kamay ngangnane. Onsisu paide samkreda. Asigi nupa anoba ma khangnabaneba. Hotel da champo charaba chatpada thengnabaneba. Masaksu dum yabaneba. Yare, nang nupagi wase tuoba. Laibakta tamba ma mai lakjane. Phana nungsi hairasune wakhal manadraba. Laibadi lairadana loinaringai oirasune wari sabada adum nungairoidabani. Nupa makhal yam yambani ko. Ado che, chegi thainagi nupa dudi kaidokrage. Kaigino aduda leige haida kai atopa nupa hainaba lakpada kokya thoiba. Aina tabadadi thainagi chegi nupa do mi yam phai hain takida. Thainaga hojika manadreda. Magi wakhaldo ayam hainadre. Mana ngamlibu natai oidawdo adugi mayumda chatlaga makokta nongmaina namamene. Nupa mayumna phabagine luhongba haidoraktabani. Aina khalubaga yam taigonarida. Ayo erdi nongmai nambada nate. Kaaptuna phawkha tokhani. Mada nate nupi so hatni. Phagi dawna nungshibabu. Kainarina hekta loishinba yabasi ngairene. Adunani aina koina dringai lapnaisi. Makok chakpagi natro mana adumai doido. Magi mongdo semdoknaba ai phaniyam haikina. Nongmagi sumhenjile eduga. Maming du kai habanu je. Maming hek haige tobaga number khangdaba ama mamagi phone da khingzile. Sanaramba wari su chaplepi. Thoibishna khodemduna khonjel semlaga phone du tapna paikhatli. Ai phone amta paiye ko je. Hello? Kana hangbidoba? Sibu Thoibishna gi mamagi number oirabo. Masala iradi ungto paihanbigira. Ai maga wari amta sananingba. Manjuna wangange tobaga mana makhutna meli aduga wa makha tarai. Sombu kana oibirabano. Paizariba ai isamak Thoibishna ne. Kamdawna kanadagi number se lobibano. Khangzaba yagadra lanadi khanno. Adomgi phone oiramale. Purse ka konnana khunba. Ngasai gari tushinbaduda. Ai ngasai nupadune. Gari hogatbado. Ado nangi sida miss call su tathokre. Phone se sisumalakpagi heng chatpanara paikhatpa sungya yade. Touch bera karamale. Number se chinpha phaza hobani. Ado yaragadi phone se mafam amada thingnaraga pizagi. Hayingbu sangbigadra. Aina lao su laki. Mafam ama haibiro. Pukchel chawba tamo. Ai sigi number se da pau adum phawzarake. Thingnabadi gym hall mamangda pung 12 taba matamda thingnarase. Phare dudi. Aishu thamnaba tawrage. Soidana ngaijaramki. Ngana lakbiyo. Tamo adudi thamage ko. Hai. Nupaga wari sanabada khonnaw thabagadi yam hairene. Machi ai leina kotha dana waga ngangadana. As khonjel phawdi pura fire ne. Korean actor mayam se yengbadadi cute oiraga ngangthorapa wadana yam nupa thokpado. Adugi khonjel makne mi je. Naba pharamani. Chak chawraslo. Somdana binona. Hojikkidubu nupirane. Manene si. Ai so manba wari khusanado. Kari lamdagino masak phajabro. Mibu kamain tawge. Ngasi kak thingnaraga kamain khangdoino. Haying thingnaraga magi purse pithoknaba na haikibani. Adu nataba wari atopa amta sanadeda. Masak phajaramdaw mali. Chak charsi. Hais. Chak lambaga phawhallaba. Madugi nupido yaiko. Ai gongta khangna halo. Kaidodoino. Amuk lana khankinaba
Manjoy get Honga the thing nerve. Tan Jaradi, Mokoy Marima Tower Monsieur. English I Chaluban. Ibunga. Nangbo Magi Wakhal Tado Oke Doragi. Irankaya Sutoi. Magi the Magjok Taba Night River Yabu. Wakhal Honkibi Magi the Mug. So Waduna later get Haidiro. Ayum Polaroid. Numidang na ama haini. No nga laga na sayo nama. Nangi wakhal se, nisi su kang dreda. Ay jag janindre. Isi, jat kre ni masibo. Karam ngang na ni masibo. May raba to kraba matom. Mapado changak tu na. Naya nupadi jagra bro. Chaning ba powdre, kaura ano na hairami. Office ki su tabag lushin dabagi mathasay. Tolop hengate na strike toba regular tadaba mayam gi sumakok sai na hirambani. Khangdre, leibaki rang su ama natraga ma. Marak sidane, mihat pungso oirabani lamdamse. Masai di sauning man bana khud thabani. Angang su nattaba ma wakhal yam khantadine. Yambongsa, iyasi chahida yenglabadi angang natrabani. Aikhoina phajin punsinduna mabuloina base toogane. Doctor amatanabadi kari kai. Hai, Doctor Tanaba Yabagi Maram Sikarino Kantaribani Aishu. Karina Pagadagi Habado. No make a puraga mingon the tub ruina. Hai Ruka Johnny Doctor Duda. Hera Adugi Maram do Hydra so. Magi Pinglibas Haugalibasi, Karigino Hangduxi. Me Quaiga Mana the Bamonga Masuto. Kashuna Tragana, Kapasuyauri. Hojik Pukarino Netogadaba. Ha, Mana Tori say. Mi pum kuding to. Kara hinjili haiba kakinine. Ay sune, maga yambong jaga ki kanbada. Sita sunga hakta leithok pangamde. Hai sabay wani, ay shu yumama pali bani na ne. Kok hekta kudak talak pa sungamde do. Naya si, nupi matiyala siro. Hausik po kanagi maja hairo doino. Magi kang nay haiba nupi duso, atopa amaga waroy pot pukre hairi. Magi mawong mataw siga wathok loy trane. Matu maja layragane, gyan tarak pasu kunggay. Mana di nupa thok chedraga. Masa ya naringay tiyem nawdana chelamadi nahana mayum makay pandana ne, irang mayam se thuamaroy. Aduso kanaba yaba wapam. Ay ma, nupi hayraga, hausik wahida mana layrambado, wari sakiba mali. Hayeng unasi so haynakiba mali. Hay, ano baraka na ano ne? Ano di kangdre? Anobadi mali mawongdo. Wari sanabadaga koirap tawkibani. Unaphamdudi thoidung tasiludre tawrisi. Hayeng inaduna yengusiro. Maduna phadaw mali. Yambong chaso chak chathokpiro. Pungse ayokre. Phare. Aroiba oina amaduso haibiyo. Mathangi numita ngarang tuition kibani haibado kauthokpa makhai nungsit ki mangda gari thoduna mairababu unaba lagli thaurakliba iktiba angangbaduna thoibishna gi sammachudagi henba natte angangwa nungjabi so ma ubada thoro oya khidaba kuiraban miki laiki dabi oibani mathanta gari do full stand tawraga ngairaga leram tanjaduda traffic police na chaina kok gari da thomlai hai swaida kam hamna te ko khracha khala kam Line gari powder come and driven. Me jet from Bio. Thoibisna, cold no rap katona. Dada, so big a no. Naktang hamjageba. Nupi a tomta, Kamaina Hanganda Todoino. As hide the line gari toba mayama solerungani, I tell leba. Tarubi. Inverter the gihena lang be mishna duna, kufet kafet kaplaga, nokfet tauraga, tabara bichin balna. Dada kaurakpadadi. Traffic ka duloy na pathakre. Kada nga ino na ichilbo. Thoibis na wakhal dana. Dindom lenge. Amadu sulak pide. Talakta na ba karantasin ki kangni ba. Adu buro dada. Ibu nga mangayram ba ni. Ngarang mana phone kunbi ki ba. Mafam sida thing na si na hayrak ba ni. Yamdi kuy ranu ko. Nasak pajabi na koy si. Lambi da kuy na layhando ba pamuy ni. Mi naga ukradi. Upul chen mamalang na samlang daga yerak padu pamuyeba. Akoy di ang pamugaleba. Dada se yam param daw malingo. Kailam day no. Number pira mo. Noong paduksu awanungay hang nasi.
ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯐꯣꯟ ꯅꯝꯕꯔꯕꯨ ꯄꯤꯊꯣꯛꯀꯦ ꯀꯥꯏꯅꯣ ꯗꯗꯥꯒꯤ ꯍꯦꯟꯁꯦꯠꯇꯣ ꯑꯩ ꯁꯦꯞ ꯇꯧꯔꯝꯒꯦ ꯂꯝꯒ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯏꯕꯨꯡꯉꯣ ꯅꯪ ꯈꯪꯅꯤꯕ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯑꯦꯁꯥꯏ ꯑꯣꯏꯕꯗꯨꯒꯤ ꯅꯝꯕꯔ ꯑꯣꯏꯅ ꯁꯦꯞ ꯇꯧꯔꯝꯂꯒꯦꯀꯣ ꯅꯔꯥꯏꯕꯛ ꯌꯦꯡꯖꯔꯣꯏ ꯌꯥꯔꯗꯤ ꯃꯝꯂꯤꯕꯗ ꯑꯣꯏꯅ ꯇꯧ ꯑꯗꯨꯅ ꯌꯥꯝ ꯐꯅꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯈꯣꯏꯒꯤ ꯇꯧꯅꯔꯤꯕ ꯃꯇꯧꯗꯣ ꯃꯩꯔꯥꯕꯅ ꯎꯔꯦꯗꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯁꯧ ꯂꯥꯡꯅꯤꯡꯕꯗꯣ ꯍꯧꯔꯛꯏ ꯅꯨꯄꯥꯅ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯔꯝ ꯆꯥꯗꯅ ꯑꯣꯏꯅꯕꯁꯤ ꯃꯤꯠ ꯌꯥꯝ ꯅꯥꯕ ꯊꯕꯛꯅꯤ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕꯤ ꯃꯉꯣꯟꯗ ꯁꯥꯎꯔꯞ ꯇꯧꯅ ꯋꯥ ꯉꯥꯡꯊꯣꯛꯂꯨꯏ ꯑꯩ ꯕꯤꯛꯆꯤꯜꯗ ꯂꯩꯔꯝꯃꯒꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯇꯥꯃꯣ ꯑꯁꯤꯕꯨ ꯅꯣꯏ ꯀꯀꯥꯔꯣ ꯆꯩꯕꯤꯔꯅꯤ ꯀꯧꯔꯝꯃꯤꯁꯦ ꯀꯣꯛ ꯆꯠꯊꯣꯛꯎꯔꯣ ꯍꯣꯔꯦꯟ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ ꯍꯣꯏ ꯆꯠꯂꯒꯦ ꯃꯩꯔꯥꯕ ꯃꯊꯟꯇ ꯈꯜꯂꯤ ꯑꯩꯒꯤ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯆꯍꯤ ꯑꯃꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯥꯏ ꯃꯈꯨꯔꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯝꯃꯅꯤ ꯑꯁ ꯃꯈꯥ ꯇꯥꯅꯒ ꯁꯥꯎꯔꯣꯏꯗ ꯒꯥꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯒꯤ ꯃꯥꯅ ꯊꯧꯔꯛꯄꯁꯤ ꯑꯩꯕꯨ ꯁꯨꯝ ꯌꯦꯡꯉ ꯂꯩꯔꯨꯏꯁꯤꯕꯨ ꯃꯟꯖꯨꯒꯤ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯝꯃꯗꯤ ꯐꯅꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯍꯥꯏꯍꯧꯕꯅ ꯆꯨꯝꯅꯤ ꯃꯩꯔꯥꯕꯒꯤ ꯒꯥꯔꯤꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯒꯤ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯠꯅ ꯍꯦꯟꯒꯠꯈꯤꯗꯨꯅ ꯍꯣꯇꯦꯜ ꯃꯃꯥꯡꯗ ꯃꯥꯅ ꯑꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯒꯥꯔꯤ ꯈꯥꯝꯐꯝ ꯌꯦꯡꯂꯒ ꯃꯩꯔꯥꯕꯁꯨ ꯈꯥꯝꯂꯝꯂꯒ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯃꯥꯁꯨ ꯏꯟꯅꯔꯛꯂꯤ ꯊꯣꯏꯕꯤꯁꯅꯥ ꯏꯀꯣꯏ ꯀꯣꯏꯗꯅ ꯑꯩꯒꯤ ꯐꯣꯟꯒ ꯄꯔꯁꯀ ꯈꯨꯜꯂꯦ ꯍꯥꯏꯕꯗꯨꯕꯨ ꯄꯥꯏꯔꯛꯄꯁꯨ ꯎꯗꯦ ꯀꯥꯎꯗꯨꯅ ꯄꯨꯔꯛꯇ꯭ꯔꯕ꯭ꯔꯣ ꯇꯥꯃꯣ ꯅꯠꯇ꯭ꯔꯒ ꯈꯨꯟꯗꯅ ꯈꯨꯜꯂꯤ ꯀꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯤꯔꯣ ꯒꯥꯔꯤꯗ ꯌꯥꯎꯏ ꯁꯣꯏꯗꯅ ꯄꯤꯒꯦ ꯀꯩ ꯆꯥꯅꯤꯡꯒꯦ ꯑꯄꯥꯝꯕ ꯈꯜꯂꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯦ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯨ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥ ꯋꯥꯈꯜꯗꯅ ꯑꯍꯥꯏ ꯃꯁꯤ ꯏꯙꯧ ꯃꯥꯟꯕꯁꯦ ꯍꯦꯟꯖꯤꯜꯂꯛꯄꯤꯒ ꯇꯧꯏꯅꯦ ꯅꯨꯄꯥꯁꯤ ꯆꯍꯤ ꯂꯦꯞꯅꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦ ꯍꯅꯨꯔꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯇꯥꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯆꯥꯅꯤꯡꯕꯝ ꯍꯥꯏꯔꯨ ꯀꯨꯏꯗꯅ ꯑꯩ ꯂꯩꯕꯤꯒꯦ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯗꯅ ꯂꯩꯔ ꯃꯥꯜꯂꯦ ꯈꯣꯡ ꯁꯣꯛꯄꯗꯨꯗꯤ ꯈꯔ ꯐꯔꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯕ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯈꯔꯗꯤ ꯅꯥꯏꯌꯦ ꯊꯥꯡꯕꯗ ꯃꯨꯛꯑꯒꯅꯦ ꯆꯠꯂꯤꯁꯤꯁꯨ ꯑꯩꯒꯤ ꯐꯣꯟꯗꯣ ꯃꯥꯡꯕ ꯌꯥꯗꯦ ꯈꯟꯕꯒꯤꯅꯤ ꯄꯄꯥꯅ ꯄꯤꯕꯤꯕ ꯕꯔꯊꯗꯦ ꯒꯤꯐꯅꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯧꯅꯤꯡꯕ ꯑꯃ ꯀꯧꯁꯤꯟꯈ꯭ꯔꯒꯦꯀꯣ ꯃꯩꯔꯥꯕ ꯃꯦꯅꯨꯗꯨ ꯌꯦꯡꯂꯨꯕ ꯇꯧꯗꯅ ꯆꯥꯒꯗꯕ ꯂꯤꯁ ꯑꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯋꯦꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕꯗꯨꯗ ꯍꯥꯏꯔꯦ ꯊꯥꯏꯅ ꯃꯟꯖꯨꯒ ꯇꯣꯏꯅ ꯎꯅꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯑꯆꯥꯄꯣꯠ ꯃꯃꯤꯡꯒꯤꯗꯤ ꯃꯥꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯪꯍꯧꯔꯕꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯃꯩꯔꯥꯕꯗ ꯍꯪꯒꯣꯏꯔꯞ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯩꯔꯥꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯁꯦ ꯅꯪꯅ ꯉꯔꯥꯡ ꯒꯥꯔꯤ ꯇꯨꯁꯤꯟꯕ ꯊꯣꯡꯒꯥꯜꯗꯣ ꯑꯗꯨꯗ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯁꯥꯟꯅꯔꯨꯕꯒꯤ ꯏꯁꯥꯁꯦ ꯇꯦꯝꯄꯔ ꯂꯩꯗꯅ ꯅꯪ ꯇꯨꯁꯤꯟꯕꯗꯨ ꯎꯍꯧꯗꯕꯅꯤ ꯅꯉꯣꯟꯗꯒꯤꯕꯨꯗꯤ ꯍꯜꯂꯝꯗꯧ ꯃꯥꯜꯂꯦ ꯃꯟꯖꯨꯗꯣ ꯑꯩ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯃꯤꯁꯛꯇꯨꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯗꯤ ꯌꯥꯝꯕꯨꯡ ꯍꯥꯏꯕꯗꯣ ꯌꯥꯝ ꯈꯪꯉꯝꯃꯤꯅ ꯏꯆꯜꯗꯤ ꯅꯈꯣꯏ ꯀꯅꯥ ꯊꯣꯛꯀꯦ ꯃꯥꯕꯣ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯨꯃꯤꯗꯥꯡꯗꯨꯗ ꯅꯈꯣꯏ ꯃꯃꯥ ꯃꯥꯜꯂꯦ ꯑꯃꯗꯨꯅ ꯃꯥꯃꯣꯒꯤ ꯃꯆꯥꯅꯤ ꯆꯥꯛ ꯀꯧꯕꯒꯤ ꯂꯥꯛꯄꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯩꯁꯦ ꯍꯟꯗꯛ 12ꯇ ꯆꯤꯆꯧꯗ ꯄꯥꯁ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯑꯗꯣ ꯆꯦꯒ ꯌꯥꯝꯕꯨꯡꯒ ꯀꯩꯒꯤ ꯀꯥꯏꯅꯔꯤꯅꯣ ꯌꯥꯝ ꯅꯨꯡꯁꯤꯅꯈꯤ ꯍꯥꯏꯅꯦ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯑꯩꯁꯨ ꯀꯧꯒꯦ ꯇꯥꯃꯣꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯧꯅꯤꯡꯕ ꯈꯪꯗꯦ ꯀꯥꯏꯅꯕꯒꯤ ꯃꯔꯝꯁꯦ ꯑꯩꯁꯨ ꯍꯧꯔꯛꯐꯝꯗꯣ ꯊꯤꯕꯅꯤ ꯈꯟꯊꯗꯅ ꯃꯥꯁꯨ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕ ꯌꯥꯊꯣꯛꯑꯝ ꯏꯀꯥꯏꯕꯅ ꯏꯊꯟꯇ ꯁꯤꯖꯕꯁꯨ ꯉꯝꯗꯦ ꯑꯁ ꯁꯤꯕ ꯀꯥꯏꯅꯒ ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯖꯗꯦꯀꯣ ꯊꯕꯛꯁꯨ ꯇꯧꯔꯦ ꯍꯥꯏꯅ ꯇꯥꯈꯤꯕꯅꯤ ꯑꯗꯨꯒ ꯏꯙꯧ ꯃꯥꯟꯕꯒꯨꯝ ꯇꯧꯋꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯦꯠꯂꯤ ꯐꯤꯔꯣꯜꯁꯦ ꯑꯩꯈꯣꯏ ꯆꯦꯁꯨꯅꯦ ꯌꯥꯝ ꯀꯞꯄꯅꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕꯒꯤꯗꯣ ꯃꯌꯥꯝꯅ ꯊꯦꯝꯃꯤꯅꯤ ꯑꯗꯣ ꯑꯩꯅ ꯇꯥꯕꯗ ꯁꯥꯎꯅꯈꯤꯕ ꯈꯔꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯃꯥꯅ ꯑꯩꯕꯨ ꯀꯣꯛ ꯆꯥꯛꯄ ꯑꯃꯒꯨꯝ ꯎꯏ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯉꯝꯖꯗꯦ ꯑꯃꯨꯛꯃꯨꯛꯁꯨ ꯁꯥꯎꯒꯜꯂꯤ ꯑꯃꯨꯛꯅ ꯁꯥꯎꯔꯦ ꯀꯩꯁꯨ ꯅꯠꯇ꯭ꯔꯒꯅ ꯍꯦꯛꯇ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯄꯨꯅꯤ ꯑꯗꯨꯗꯤ ꯃꯤ ꯂꯣꯏꯅꯃꯛ ꯇꯧꯏ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯄꯨꯔꯤ ꯆꯥꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯁꯤꯀꯣ ꯅꯈꯣꯏ ꯆꯦꯗꯣ ꯑꯩꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ ꯃꯥꯏ ꯃꯑꯣꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤꯔ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯑꯝꯃꯣ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯍꯣꯏ ꯑꯩ ꯁꯤꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯌꯥꯝꯕꯨꯡꯒꯤ ꯄꯥꯏꯅꯕ ꯅꯝꯕꯔ ꯑꯣꯏꯒꯗ꯭ꯔꯥ ꯉꯔꯥꯡ ꯀꯣꯜ ꯇꯧꯔꯛꯑꯝꯕꯗꯣ ꯃꯥꯅꯦ ꯉꯥꯏꯍꯥꯛ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯂꯣꯏꯔꯒ ꯕꯤꯜ ꯄꯤꯔꯝꯂꯒ ꯄꯨꯟꯅ ꯊꯣꯔꯛꯇꯨꯅ
ꯊꯣꯏꯕꯤꯁꯅꯥꯒꯤ ꯐꯣꯟꯗꯨꯒ ꯋꯥꯂꯦꯠꯀ ꯄꯨꯂꯞꯅ ꯒꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯂꯧꯈꯤ ꯑꯩꯁꯨ ꯑꯣꯐꯤꯁ ꯆꯪꯗꯣꯏꯅꯤ ꯏꯆꯜꯅ ꯂꯥꯛꯄꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯊꯪꯗ ꯑꯗꯨꯝ ꯊꯦꯡꯅꯁꯤ ꯄꯥꯎꯁꯨ ꯐꯥꯎꯅꯁꯤ ꯌꯥꯏꯗꯅ ꯍꯣꯏ ꯌꯥꯝꯕꯣꯡ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦꯀꯣ ꯑꯗꯣ ꯋꯥꯆꯦꯞ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯇ ꯑꯦꯗ ꯇꯧꯅꯔꯒ ꯄꯥꯎꯗꯣ ꯑꯗꯨꯝ ꯐꯥꯎꯅꯔꯁꯤ ꯑꯩꯗꯤ 24/7 ꯑꯣꯟꯂꯥꯏꯟ ꯂꯩꯔꯛꯀꯅꯤ ꯑꯩꯈꯣꯏꯗꯤ ꯀꯦꯗ꯭ꯔꯁꯨꯅꯦ ꯅꯦꯠ ꯄꯦꯛ ꯍꯨꯟꯕꯗꯤ ꯂꯦꯞꯆꯔꯣꯏ ꯁꯤꯗ ꯂꯩꯔꯦꯕꯣ ꯑꯇꯩ ꯈꯪꯗꯦ ꯅꯣꯔꯃꯦꯜ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯈꯪꯗꯦ ꯑꯗꯨꯒ ꯄꯥꯏꯁꯨ ꯄꯥꯏꯗꯦ ꯀꯥꯎꯏꯅꯦ ꯏꯙꯧꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯤꯝ ꯁꯤꯜꯂ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ ꯇꯔꯨꯕꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯛꯑꯣ ꯁꯤꯝ ꯁꯤꯟꯕꯩ ꯃꯇꯥꯡꯗꯤ ꯀꯅꯥꯅꯣ ꯇꯔꯨꯕꯤꯁꯤꯅ ꯁꯣꯝꯗ ꯁꯣꯔꯣꯛ ꯋꯥꯡꯃꯗꯅ ꯕꯤꯅꯣꯒ ꯅꯟꯗꯣꯒꯗꯣ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯕꯅꯤ ꯕꯤꯅꯣꯅ ꯁꯣꯏꯗ꯭ꯔꯦ ꯌꯥꯝꯕꯨꯡꯆꯥ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯦ ꯐꯣꯟ ꯀꯥꯁꯨ ꯄꯤꯅꯔꯤꯃꯤ ꯃꯈꯣꯏꯒꯤ ꯄꯔꯁ ꯄꯤꯕꯁꯤꯁꯨ ꯊꯨꯡꯅꯩ ꯍꯥꯏꯕꯅꯤ ꯁꯤꯕꯨ ꯆꯨꯝꯂꯝꯂꯗ꯭ꯔꯅꯦ ꯏꯕꯦꯝꯃ ꯌꯥꯝꯕꯨꯡꯆꯥ ꯊꯧꯖꯤꯜꯂꯨ ꯃꯇꯨꯡ ꯏꯟꯅꯁꯤ ꯅꯆꯟꯅꯨꯄꯤ ꯇꯧꯊꯒꯦ ꯆꯞꯈꯠꯂꯒ ꯍꯪꯕꯗ ꯈꯨꯝꯗꯕꯁꯨ ꯌꯥꯔꯣꯏ ꯐꯔꯦ ꯑꯩ ꯇꯥꯟꯅꯔꯒꯦ ꯇꯥꯟꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯊꯧꯖꯤꯜꯂꯤ ꯐꯤꯕꯝ ꯆꯥꯔꯝꯗ꯭ꯔꯗꯤ ꯇꯨꯁꯤꯜꯂꯒ ꯁꯣꯛꯄ ꯌꯥꯔꯝꯗꯣꯏ ꯄꯣꯠꯅꯤ ꯒꯥꯔꯤ ꯊꯧꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯅꯣꯞꯇ꯭ꯔꯕꯤ ꯑꯣꯏꯔꯨꯕꯅ ꯀꯌా ꯂꯥꯏꯅ ꯈꯥꯝꯃꯤ ꯀꯥꯏꯗꯅꯣ ꯅꯪ ꯆꯠꯂꯤꯗꯨꯕꯣ ꯅꯨꯄꯥꯗꯨ ꯎꯅꯔꯝꯃꯒ ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯅ ꯀꯔꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯦꯁꯤꯅꯤ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯊꯣꯏꯕꯤꯁꯅꯥ ꯏꯉꯛ ꯉꯛꯅ ꯑꯦꯟꯇꯦꯅꯥ ꯈꯨꯋꯥꯡꯗꯦ ꯍꯥꯏꯌꯣ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯀꯔꯤ ꯂꯝꯗꯒꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯄꯔꯁ ꯄꯤꯕ ꯌꯥꯝꯕꯨꯡꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯁꯥꯗ ꯍꯪꯕꯤꯔꯣ ꯑꯩꯗꯤ ꯃꯥꯅ ꯉꯔꯥꯡ ꯈꯨꯜꯍꯧꯕ ꯄꯔꯁꯀ ꯐꯣꯟꯒ ꯂꯧꯕꯒꯤ ꯊꯦꯡꯅꯕꯅꯤ ꯑꯇꯣꯞꯄ ꯋꯥꯔꯤ ꯍꯥꯏꯔꯒꯅ ꯃꯥꯅ ꯑꯩꯈꯣꯏ ꯆꯦ ꯀꯣꯏꯔꯝꯕꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯏ ꯃꯟꯖꯨꯒꯤ ꯃꯥꯅꯦ ꯁꯣꯝꯁꯨ ꯈꯪꯕꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯇꯥꯡꯗ ꯏꯆꯦ ꯁꯣꯏꯔꯦꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯕꯦꯝꯃ ꯏꯌꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯟꯗꯕ ꯌꯥꯗꯦ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯂꯒꯅꯦ ꯅꯦꯅꯦ ꯁꯤ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯃꯥꯒ ꯆꯨꯝꯅ ꯈꯪꯅꯕ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯁꯦꯝꯗꯣꯛꯄꯗ ꯈꯔ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯑꯩꯈꯣꯏ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯊꯣꯏꯕꯤꯁꯅꯥ ꯋꯥꯈꯜꯗꯅ ꯐꯖꯅ ꯋꯥꯡꯈꯠꯂꯛꯏꯅꯦ ꯑꯦꯟꯇꯤꯅꯥꯁꯦ ꯀꯔꯤ ꯂꯝꯅꯕꯨ ꯁꯥꯕꯅꯣ ꯈꯪꯗꯦ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯏꯕꯦꯝꯃꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯋꯥꯔꯤ ꯇꯞꯅ ꯁꯥꯟꯅꯁꯤ ꯍꯣꯏ ꯌꯥꯅꯤ ꯄꯤꯖꯒꯦ ꯅꯈꯣꯏꯁꯦ ꯆꯤꯡꯗꯤ ꯆꯤꯡꯅꯩꯀꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯤꯍꯨꯜ ꯃꯇꯥꯗꯨꯒ ꯊꯣꯏꯕꯤꯁꯅꯥ ꯃꯥꯒꯤ ꯐꯣꯟꯒ ꯄꯔꯁꯀꯗꯣ ꯂꯧꯔꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥ ꯅꯣꯔꯦꯟꯅ ꯀꯣꯡꯉꯥꯡꯕꯤ ꯆꯥꯅꯤꯡꯉꯣꯜꯕꯨ ꯀꯔꯤ ꯂꯝ ꯌꯧꯔꯨꯔꯒꯦ ꯉꯁꯤꯒꯤ ꯆꯥꯛꯄꯨ ꯆꯥꯕꯤꯔꯕ꯭ꯔꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯒꯥꯔꯤꯗꯨꯒ ꯆꯠꯈ꯭ꯔꯦꯅ ꯄꯥꯎ ꯄꯤꯔꯛꯂꯕꯅꯤꯅ ꯃꯥꯅ ꯄꯥꯎ ꯑꯩꯈꯣꯏ ꯃꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯗꯤ ꯀꯩꯗꯧ ꯂꯩꯔꯤꯕ ꯃꯄꯥꯝꯗꯨꯗ ꯐꯣꯟ ꯇꯧꯁꯤꯜꯂꯒꯦ ꯃꯇꯣꯝ ꯂꯥꯛꯑꯣꯅ ꯍꯥꯏꯅꯕ ꯑꯩꯒꯤ ꯋꯥꯅ ꯈꯨꯝꯗꯦ ꯅꯪꯅ ꯊꯣꯛꯄ ꯉꯝꯅꯕ ꯑꯣꯟꯈꯠꯂꯒ ꯈꯨꯝꯃꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯉꯟꯇꯥꯅ ꯆꯥꯛ ꯆꯥꯗꯕꯤꯗ ꯀꯗꯥꯏꯗꯅꯣꯅꯦ ꯅꯪꯅ ꯆꯠꯈꯤ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯒꯤ ꯐꯣꯟꯒ ꯄꯔꯁꯀ ꯇꯥꯍꯧꯕꯗꯣ ꯑꯗꯨꯗꯣ ꯂꯧꯕ ꯆꯠꯂꯨꯔꯤꯕ ꯀꯣ ꯑꯩꯅ ꯌꯥꯝ ꯆꯠꯅꯤꯡꯕꯗꯧꯅ ꯈꯣꯡ ꯅꯥꯕꯅꯦ ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯀꯅꯨ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯀꯔꯝ ꯉꯥꯡꯅꯁꯤꯒꯦ ꯀꯣꯂꯦꯖ ꯀꯥꯗꯧꯔꯕꯤ ꯅꯪꯅ ꯑꯉꯥꯡꯔ ꯑꯉꯥꯡ ꯅꯠꯇ ꯑꯍꯜꯔ ꯑꯍꯜ ꯅꯠꯇ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯗꯣꯔꯤꯒꯦꯕ ꯊꯣꯏꯕꯤꯁꯅ ꯈꯨꯠꯁꯥ ꯍꯥꯏꯐꯦꯠ ꯊꯦꯛꯏ ꯆꯍꯤ 2 ꯃꯨꯛꯇꯤ ꯁꯨꯃꯥꯏꯅ ꯂꯩꯈꯤ ꯇꯥꯔꯦ ꯑꯩꯁꯨ ꯑꯣꯏꯅꯤꯡꯕ ꯅꯠꯇꯦ ꯀꯩꯅꯣ ꯃꯇꯥꯡꯅꯅꯤ ꯆꯍꯤꯅꯤ ꯀꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯨꯗꯅꯁꯨ ꯑꯣꯏꯗꯦ ꯑꯍꯜ ꯑꯣꯏꯔꯒꯦꯁꯨ ꯋꯥꯠꯂꯝꯃꯤ ꯇꯧꯔꯤꯁꯦ ꯑꯩ ꯑꯣꯏꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩꯅ ꯃꯥ ꯉꯥꯡꯉꯤ ꯃꯥꯅ ꯑꯣꯏꯅ ꯑꯣꯟꯈꯠꯂꯛꯏꯅꯦ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯅꯤ ꯅꯪꯒꯤ ꯍꯛꯇꯛꯇꯅꯦ ꯑꯩ ꯇꯨꯝꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ ꯋꯥꯈꯜꯁꯦ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯑꯩꯈꯣꯏ ꯄꯄꯥ ꯁꯥꯎꯕ ꯇꯣꯛꯑꯣ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯀꯣ ꯅꯆꯥꯅꯨꯄꯤ ꯑꯦꯛꯖꯥꯝꯗꯤ ꯍꯥꯏꯗꯣꯛꯑꯦ ꯖꯒꯠꯀꯤ ꯐꯣꯝꯁꯨ ꯂꯧꯁꯤꯜꯂꯨꯔꯦ ꯑꯦꯛꯖꯥꯝ ꯄꯤꯈꯤꯕꯁꯨ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯇꯝꯒꯗꯣꯏꯅꯣ ꯈꯟꯕ ꯉꯝꯗ꯭ꯔꯤ ꯃꯤꯗꯤ ꯌꯥꯝ ꯈꯟꯈ꯭ꯔꯦ ꯐꯝꯃꯨ ꯑꯗꯨꯒꯤ ꯋꯥꯔꯤꯁꯨ ꯁꯥꯅꯤꯡꯕꯅꯤ ꯅꯪꯅ ꯍꯧꯗꯣꯔꯛꯄ ꯇꯟꯖꯥ ꯆꯥꯔꯦ ꯏꯆꯥꯕꯨ ꯀꯔꯤ ꯂꯝꯗ ꯆꯠꯇꯨꯅ ꯀꯔꯝꯕ ꯃꯍꯩ ꯇꯝꯅꯤꯡꯕ ꯑꯩꯒꯤꯗꯤ ꯅꯨꯄꯤ ꯅꯨꯄꯥ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯃꯅꯤꯡ ꯊꯨꯡꯍꯟꯗꯕ ꯌꯥꯔꯣꯏ ꯄꯥ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯦ ꯃꯊꯥ ꯁꯥꯅꯤ ꯗꯤꯃꯥꯟ ꯃꯌꯥꯝꯅ ꯇꯧꯐꯝ ꯈꯪꯉꯣꯏ ꯗꯣꯛꯇꯔ ꯑꯣꯏꯔꯦ ꯑꯅꯥꯕ ꯃꯌꯥꯝꯗꯨꯒ ꯀꯌꯥ ꯀꯩꯗꯧꯔꯣꯏ ꯑꯣꯖꯥ ꯑꯣꯏꯒꯦꯁꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯀꯨꯏꯅ ꯇꯝꯗ꯭ꯔꯗꯤ ꯄꯥꯝꯃꯤꯁꯦ ꯀꯩꯁꯨ ꯌꯧꯕ ꯉꯝꯃꯣꯏ ꯊꯕꯛꯀꯤ ꯈꯜꯂꯨꯅꯨꯅꯦ ꯅꯁꯥꯒꯤ ꯇꯝꯅꯤꯡꯕꯗꯣ ꯍꯥꯏꯌꯨ
ꯃꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ BCA BCom ꯌꯥꯝ ꯇꯝꯅꯤ ꯑꯗꯨꯗꯤ ꯄꯥꯝꯗꯕ꯭ꯔꯣ ꯑꯩꯗꯤ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯍꯣꯠꯄ ꯍꯥꯏꯕ꯭ꯔꯥ ꯈꯣꯠꯄ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯁ ꯀꯣꯛꯁꯦ ꯉꯥꯎꯒꯦ ꯇꯧꯔꯛꯏꯗ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯅꯆꯦꯁꯨ ꯗꯣꯛꯇꯔ ꯑꯣꯏꯔꯤ ꯄꯥꯝꯖꯗ꯭ꯔꯣ ꯂꯦꯝꯖꯗ꯭ꯔꯕ ꯍꯣ ꯄꯥꯝꯖꯗꯦ ꯀꯩꯁꯨ ꯍꯣꯏ ꯂꯦꯝꯕꯨꯗꯤ ꯂꯦꯝꯖꯩ ꯑꯗꯨꯗ ꯀꯜꯂꯛꯑꯣ ꯌꯥꯗꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯗꯤ ꯃꯤꯔꯝꯗꯁꯨ ꯆꯠꯅꯤꯡꯗꯦ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯌꯥꯝꯅ ꯑꯃꯨꯛꯇ ꯅꯩꯖꯒꯦ ꯂꯣꯏꯔꯦꯗꯅ ꯋꯥꯍꯩ ꯋꯥꯇꯥꯗꯤ ꯑꯩ BS ꯑꯗꯨꯝ ꯇꯝꯃꯒꯦ ꯌꯥꯔꯦ ꯀꯩꯕꯥ ꯑꯁꯤꯅ ꯐꯗꯧ ꯃꯥꯜꯂꯦꯕ ꯄꯥꯝꯖꯕꯁꯨ ꯊꯣꯛꯑꯅꯤ ꯅꯤꯡꯍꯟꯅꯕꯁꯨ ꯂꯩꯔꯔꯣꯏ ꯋꯥꯈꯜꯗꯅ ꯅꯨꯄꯥ ꯃꯌꯥꯝꯁꯨ ꯑꯩꯅ ꯅꯩꯕ ꯌꯥꯔꯅꯤ ꯃꯄꯥꯟ ꯂꯝꯗ 12 ꯐꯥꯎ ꯇꯝꯃꯛꯑꯦ ꯍꯣꯏꯗꯦ ꯁꯤꯗ ꯇꯝꯃꯣꯏꯗ꯭ꯔꯥ ꯁꯤꯗꯤ ꯑꯗꯨꯗꯤ DMꯗ ꯇꯝꯅꯤꯡꯕ꯭ꯔꯥ GPꯗ ꯇꯝꯅꯤꯡꯕ꯭ꯔꯥ ꯐꯣꯝꯁꯨ ꯊꯥꯅꯔꯅꯤ ꯂꯧꯕꯒꯤꯗꯤ ꯀꯣꯂꯦꯖ ꯈꯔꯒꯤ ꯂꯧꯁꯤꯟꯒꯦ ꯑꯦꯛꯖꯥꯝ ꯊꯥꯔ ꯈꯜꯂ ꯃꯇꯨꯡꯗ ꯇꯝꯅꯤꯡꯗꯦꯅ ꯇꯣꯛꯄꯗꯨꯗꯤ ꯏꯀꯥꯏꯕꯤꯗꯦ ꯅꯠꯇꯗꯅ ꯈꯟꯁꯨ ꯈꯟꯗꯅ ꯊꯥꯁꯨ ꯊꯥꯗꯅ ꯇꯝꯅꯤꯡꯗꯦ ꯀꯥꯏꯗꯨꯗꯤꯅꯦ ꯑꯪꯒꯨꯔ ꯁꯤꯜꯂꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯅꯤ ꯀꯗꯥꯏ ꯒꯥꯔꯤ ꯁꯣꯗꯣ ꯀꯥꯏꯗ ꯀꯣꯞꯄ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨꯒꯦ ꯅꯃꯥꯁꯨ ꯂꯧꯕꯤꯔꯛꯀꯦ ꯍꯜꯂꯛꯄꯗ ꯌꯥꯝ ꯀꯣꯞꯄꯗꯤ ꯅꯠꯇꯤꯌꯦ ꯈꯔꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯍꯜꯂꯛꯄꯗꯅꯦ ꯀꯣꯔꯤꯌꯟ ꯁꯦꯔꯤꯌꯦꯜ ꯑꯅꯧꯕꯗꯣ ꯑꯗꯨ ꯈꯔ ꯂꯩꯔꯛꯑꯣ ꯅꯤꯃꯥꯏ ꯗꯨꯀꯥꯟꯗꯒꯤ ꯑꯗꯨ ꯌꯦꯡꯉꯒ ꯑꯩ ꯃꯇꯝ ꯈꯤꯇ ꯂꯦꯟꯒꯦꯕ ꯅꯃꯥꯗ ꯈꯜꯍꯜꯂꯒꯦ ꯑꯗꯨꯃ ꯑꯗꯨꯒ ꯄꯨꯟꯅ ꯌꯦꯡꯉꯨ ꯆꯥꯛ ꯆꯥꯕ ꯀꯥꯎꯕ ꯊꯝꯈ꯭ꯔꯒ ꯊꯣꯡꯒꯅꯤ ꯐꯥꯎ ꯀꯥꯎꯔꯛ ꯅꯈꯣꯏ ꯑꯅꯤ ꯑꯗꯩꯗꯤꯅꯦ ꯏꯊꯟꯇ ꯍꯣꯇꯦꯜꯗ ꯆꯠꯂꯒ ꯆꯥꯔꯨꯗꯧꯕ ꯉꯁꯤꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯣꯏ ꯕꯥ